Airtel Mobile Tower Shutdown Toubagi Khongjang Handokhre. Airtel Tower Land Owners and Caretakers Association gi makhada laiba Airtel Mobile Tower sing December 19 dagi shutdown tawragani haina Airtel Tower Land Owners and Caretakers Association Manipur na nungtigi phongba chepong amasung print and electronic media singda khangan khibadu mari lainaba Indus Tower Limited ki authority amade association ani gi marakta yanaba mapurakpadage shutdown tawgani haina tawramba du handokle haina association asigi secretary S Inaupsana ngasi press ta thokpa cherol amana khangalakle Imphal Jiribam Railway Project na state ki lam hectare 1,450 rom hena sohan khre makhata na lam hectare 750 hena sohan bayai report Khongjang Khongjang na paikhaliba Imphal Jiribam Railway Project asina Manipur State asigi chinga masung tamda laiba lam hectare 1,450 rom hena sohan khre karigumba project asina more phauba paikhalade lam hectare 750 rom amaga project asina loksilaba yai haina panare pausi asina phangba report amagi matungin na March 2017 dage central gi official oina Northern Frontier Railway NFR na paikhaliba kilometer 110 10 ani taruk mga sangba Imphal Jiribam Railway Project asina Section 2 of the Forest Conservation Act 1980 gi makhada forest kilam mga 10 sino-sino mga lauksin ke masina Jiribam Forest Division Uchathol Western Forest Division Tamenglong amasung Northern Forest Division Kangpokpi Reserve amasung Unreserved Forest kilam ayamba ni haire Hauzik phawda Imphal Valley District ki oina apunba law uba yaba lam hectare 350 rom henna railway project asina loksin duna compensation sing piba luaraba matung broad gauge railway track sing samba hokre makhata na su amuka su loksin gadawre masina state asida chana riba Manipur Conservation of Paddy and Wetland Act 2014 ase na thaiduna adumak thamgadra ibasi achouba wahang ama oiri haina akhang ai sing na mod pi re yamna latest oiba project asige progress report matungin na lupa crore 10,000 chani go hompuga mari changna paikhaliba project asigi manungda hauzik phawbada lupa crore 10,000 marphuga mapan March 2020 phawbada sizinakre aduga union government ki budget lupa crore chanipan financial year 2020-21 da kaithakre project asigi component part wa diba punba tunnel nifuga taret ki manungda tunnel nifuga taruk ke mining tawba loikre thong achouba taraga mathoi gi manungda thong manga saba loisinkhre thong macha chamaga kunipan gi manungda thong chamaga nipan saba loisinkhre road over bridge ROB manga gi manungda ani saba loisinkhre road under bridge RUB taraga ni thoi gi manungda ani saba loisinkhre haina official report amada palle official report asigi matungina Imphal Jiribam new railway line project asi yamna challenging oiba central government ke Himalayan range ki chingi singchepta paikhat pa project amane masida punna tunnel nifuga taret amasung meter chamaga nifuma thoi wangba thong yauna punna thong chamaga hompu mga yawe project asi loisina bohona ba matamda state government na athuba matamda lam lauksin ba forest official sing na forest clearance lauba public utility way na laidiba structure sing mafam hongdok pa authority sing dage statutory clearance sing lauba mafam aduge geographical amasung topographical condition sing yengba maruway na project mafam aduge law and order na singba condition sing asina maram oiraga project ase complete tawna ba wana ba matamda awaba maoiduna lakli haina official report aduda palle project asigi first phase oina broad gauge line ase Jiribam dagi Tamenglong district tane masina Assam gi Silsarga samnahalle aduga mamanglom da kilometer marfuga mari sangna nonegi tupul samnahan gane aduga second phase ta mamanglom da kilometer kuntaret sangna Imphal samnagadavane aduga project asigi third phase oina mamanglom da Tengnoupal district ke more samnabaga loinana Myanmar ge tamurom da changsinduna Trans Asian Railway Project Network ke
पार्ट अमा ओइना साउथ एशिया अमदे साउथ ईस्ट एशिया गा समनगदबनी हाइरे हाउजिंगना सेंट्रल गवर्नमेंट की प्रोजेक्ट ओइरबसु इंटरनेशनल प्रोजेक्ट ओइरगदबा प्रोजेक्ट असिदा स्टेट गवर्नमेंट मतम चाना इंटरफियर तौदुना प्रोजेक्ट असिना स्टेट असिगी प्रजासिंगदा हक्थेंगना कानाबा पिहनबा पॉलिसी थमहौबा मथौ ताई हाइना सोशल साइंटिस्ट सिंगना मत पीरे तुंगदा यामना चाउबा प्रोजेक्ट अमता नतना स्टेट असिगी अचौबा अवनबा मा पुरकदबा प्रोजेक्ट असिगीदमक स्टेट गवर्नमेंट ना लम हेक्टर लिसिंग कया प्रोजेक्ट असिगीदमक पीरिबा सिगी रिटर्न द प्रोजेक्ट कंट्रोल तौरिबा अथॉरिटी हाइबदे सेंट्रल गवर्नमेंट अमसुंग NFR दा स्टेट गवर्नमेंट पॉलिसी अमा ओइना स्टेट असिगी प्रजासिंग मरुओइना थबक फंगद्रिबा लाइरिक हाइरबा नहासिंगबो पाकसना थबक पिहंदुना स्टेट असिदा अनएम्प्लॉयमेंट की अचौबा प्रॉब्लम सिंग सॉल्व तौहल्लबदे प्रोजेक्ट असिगी अचौबा माई पाकपा प्रोजेक्ट नि हाइना स्टेट असिगी प्रजासिंगना सोइदना लौगनी हाइना फोंदोकले अरोइबदा ताबिरिबा पुमनमकपो थागतचरे।